Hello guys, mayam ngasidi kakching khuman gi manungda kai kai lei habadu mayam dei nganjarke khitang changjilaba matungda chingdum macha ama leiramani mayam adagi yelom da changaga thong ama leiramani mayam nakanduda thong macha ama su leiramani thong lan thoga yelom da changjilaba matungda tik farm ama leiramani khara chalaga scenery fajaba ama urani mayam adum changjilaba matungda ngagi farm mayam ama leiramani mayam aduga dragon fruit ki farm amaga leiramani mayam khara changjilaga u makhal mayam ama hawwa mafam ama thengnarani mayam agoi sidagi haino mahega chaji mayam hawreng sinmanana isa ngamdre mayam sum changsilaba matungda chingkhongda yaingang mayam ama thaba thengna biragani mayam amo koiraga thoksare mayam akhoi nasai akhoina thongdagi uba turien duni mayam sise thongdagi oinaromda chatpa lamen adomda thaujinjare mayam chingkhong sida sem panbiga haijrang panbiga thaduna leirame mayam mayam sida inkhon koibagi yum mayam amasu tarame mayam aikhoi chingnungdagi thoksarakle mayam aduna yum yore mayam ngasi video se matang sida loisinjarke